ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯔꯤꯚꯤ ꯍꯧꯖꯔꯦ ꯑꯩ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯁꯞꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯅꯦꯠꯁꯦ ꯑꯝꯇꯪ ꯌꯥꯕ꯭ꯔꯥꯅ ꯑꯃꯨꯛꯀ ꯇ꯭ꯔꯥꯏ ꯇꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯤ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝ ꯌꯦꯡ ꯇꯥꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯌꯥꯝꯁꯤꯅ ꯁꯞꯄꯣꯔꯠ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯤꯕ꯭ꯔꯣ ꯍꯥꯏ ꯏꯕꯦꯝꯆꯥ ꯏꯕꯦꯝꯆꯥ ꯊꯥꯒꯠꯆꯔꯤ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯑꯣꯖꯥ ꯆꯥꯛ ꯆꯥꯔꯤꯌꯦ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅ ꯃꯥꯡꯗꯁꯨ ꯑꯩ ꯑꯦꯜꯕꯤ ꯍꯧꯔꯝꯃꯦ ꯅꯪ ꯂꯥꯛꯇꯦ ꯑꯩꯅ ꯏꯕꯦꯝꯆꯥ ꯀꯧ ꯁꯨꯡꯌꯥ ꯇꯥꯗꯦ ꯑꯣꯖꯥꯒꯤ ꯅꯦꯠ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯣꯖꯥ ꯑꯁ ꯑꯩ ꯁꯟꯗꯥꯗ ꯄꯨꯡ 8 ꯀꯤꯗꯨꯒ ꯑꯦꯜꯕꯤ ꯍꯧꯔꯝꯃꯤ ꯅꯪ ꯂꯥꯛꯇꯦ ꯑꯩꯅ ꯏꯕꯦꯝꯆꯥ ꯂꯥꯛꯇꯦ ꯏꯕꯦꯝꯆꯥ ꯂꯥꯛꯇꯦ ꯌꯥꯝ ꯍꯥꯏꯔꯝꯃꯤ ꯅꯪ ꯎꯗꯦ ꯆꯥꯛ ꯆꯥꯔꯕꯣ ꯏꯕꯦꯝ ꯑꯩꯒꯤꯗꯤ ꯅꯦꯠ ꯀꯔꯤꯝ ꯇꯧꯗꯦ ꯏꯕꯦꯝꯆꯥ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯏꯕꯦꯝꯆꯥ ꯇꯥꯔꯤꯕ꯭ꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ
ꯆꯥꯔꯦ ꯑꯣꯖꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯑꯩꯅ ꯉꯁꯥꯏ ꯄꯨꯡ ꯅꯤꯄꯥꯟ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯆꯠꯄ꯭ꯔꯣ ꯂꯈꯤꯄꯨ ꯅꯪꯅꯩ ꯂꯛꯈꯤꯄꯨꯗꯤ ꯑꯩ ꯉꯥꯏꯇꯅ ꯁꯣꯔꯥꯠ ꯀꯔꯃ ꯏꯁꯩ ꯁꯛꯄ ꯆꯠꯂꯤ ꯑꯁꯝꯕꯤ ꯆꯠꯂꯗꯤ ꯀꯨꯏꯍꯧꯗꯦ ꯃꯤꯅꯤꯠ ꯍꯣꯏꯅꯦ ꯃꯤꯅꯤꯠ ꯗꯁ ꯇꯦꯟ ꯕꯤꯁ ꯇ꯭ꯋꯦꯟꯇꯤ ꯍꯥꯏꯗꯨꯅꯤ ꯀꯣꯏꯅ ꯆꯠꯂꯒꯅ 50 ꯔꯨꯄꯤꯁꯀꯤ ꯚꯔꯥꯅꯤ ꯂꯛꯈꯤꯄꯨꯔꯗꯤ ꯑꯩ ꯏꯁꯩ ꯆꯠꯂꯤ ꯅꯨꯃꯤꯠꯀꯤ ꯆꯠꯂꯤ ꯍꯥꯏꯕ ꯇꯥꯏꯀꯣ ꯏꯕꯦꯝꯆꯥ ꯂꯛꯈꯤꯄꯨꯁꯦ ꯂꯛꯈꯤꯄꯨ ꯐꯨꯔꯠꯇꯣ ꯂꯛꯈꯤꯄꯨꯗꯤ ꯁꯨꯝ ꯑꯩꯒꯤ ꯆꯥꯛꯇꯥꯐꯝ ꯍꯥꯏꯇꯥꯔꯦ ꯏꯕꯦꯝꯆꯥ ꯈꯪꯅꯕꯒ ꯂꯩꯕ꯭ꯔꯣ ꯂꯛꯈꯤꯄꯨꯗ ꯑꯣ ꯂꯛꯈꯤꯄꯨꯗꯣ ꯑꯩꯈꯣꯏ ꯅꯛꯅꯩꯌꯦ ꯏꯕꯦꯝꯆꯥ ꯇꯥꯕ꯭ꯔꯣ ꯂꯛꯈꯤꯄꯨ ꯅꯪꯅꯩꯌꯦ ꯂꯛꯈꯤꯄꯨ ꯍꯥꯏꯗꯣ ꯑꯩꯒꯤ ꯆꯥꯛꯇꯥꯐꯝꯅꯦ ꯏꯕꯦꯝꯆꯧ ꯇꯥꯔꯤꯕ꯭ꯔꯣ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥ ꯆꯪꯉꯛꯇ꯭ꯔꯤ ꯇꯥꯗ ꯃꯪꯒꯣꯜ ꯂꯥꯏꯗꯟ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯇꯣꯛꯑꯕꯣ ꯅꯃꯗ ꯆꯥꯛ ꯇꯣꯛꯑꯕꯣ ꯅꯔꯃꯗꯥ ꯆꯥꯛ ꯇꯣꯛꯑꯕꯣ ꯏꯕꯦꯝꯆꯥ ꯂꯩꯔꯤꯕ꯭ꯔꯣ ꯊꯣꯛꯈ꯭ꯔꯕ꯭ꯔꯣ ꯃꯤ ꯑꯃ ꯍꯪꯒꯦ ꯈꯪꯒꯗ꯭ꯔꯥ ꯑꯣꯖꯥ ꯂꯛꯈꯤꯄꯨꯔꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯏꯕꯦꯝꯆꯥ ꯈꯨꯃꯟ ꯍꯥꯏꯕ ꯂꯩ ꯈꯨꯅꯧ ꯍꯥꯏꯕ ꯂꯩ ꯈꯨꯟꯖꯥꯏ ꯍꯥꯏꯕ ꯂꯩ ꯈꯨꯡꯀꯣꯛ ꯍꯥꯏꯕ ꯂꯩ ꯈꯨꯡꯗꯣꯟ ꯍꯥꯏꯕ ꯂꯩ
ꯌꯥꯝ ꯆꯥꯎꯔꯦ ꯀꯁꯥꯗꯗꯤ ꯂꯛꯈꯤꯄꯨ ꯌꯥꯝ ꯆꯥꯎꯕ ꯃꯐꯝꯅꯤ ꯀꯣ ꯑꯗꯣ ꯏꯁꯩꯕꯨꯗꯤ ꯉꯥꯏꯇꯪ ꯆꯠꯂꯦ ꯃꯤꯕꯨꯗꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯈꯪꯉꯗꯦꯕꯀꯣ ꯂꯩꯌꯦ ꯍꯥꯏꯌꯦ ꯑꯣ ꯃꯃꯤꯡꯗꯣ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯀꯣ ꯑꯗꯨꯗꯒꯤꯗꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯈꯪꯅꯔꯗꯤ ꯁꯨꯝ ꯍꯪꯕ ꯌꯥꯏ ꯇꯥꯃꯪꯒꯣꯜ ꯑꯩꯅ ꯑꯃꯨꯛꯀ ꯍꯥꯟꯅ ꯆꯥꯒꯦ ꯇꯧꯕꯗ ꯑꯦꯜꯕꯤ ꯂꯩꯔꯝꯃꯦꯀꯣ ꯆꯥꯎꯅ ꯂꯩꯌꯦ ꯑꯣ ꯑꯗꯨꯅꯤ ꯌꯥꯝ ꯆꯥꯎꯔꯦꯕꯀꯣ ꯀꯁꯥꯔꯗ ꯂꯛꯈꯤꯄꯨꯔ ꯌꯥꯝ ꯆꯥꯎꯕ ꯈꯨꯟꯅꯤ ꯂꯛꯈꯤꯄꯨ ꯈꯨꯅꯧ ꯍꯥꯏꯕ ꯂꯩ ꯊꯣꯡꯈꯥ ꯍꯥꯏꯕ ꯂꯩ ꯃꯗꯤ ꯈꯨꯟꯖꯥꯏ ꯍꯥꯏꯕ ꯂꯩ ꯈꯨꯃꯟ ꯍꯥꯏꯕ ꯂꯩ ꯑꯩ ꯈꯨꯟꯗꯣꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯣꯏ ꯃꯁꯦꯟꯗꯁꯨ ꯈꯪꯅꯗꯕ ꯂꯩꯀꯣ ꯅꯪ ꯈꯪꯅꯩꯗꯅ ꯂꯛꯈꯤꯄꯨꯔ ꯀꯗꯥꯏ ꯃꯐꯝꯒꯤꯅꯣ ꯃꯗꯨꯁꯨ ꯈꯪꯕ ꯑꯃ ꯆꯪꯉꯤꯗꯅꯀꯣ ꯅꯪꯅ ꯂꯛꯈꯤꯄꯨꯔꯗꯣ ꯂꯛꯈꯤꯄꯨꯔꯒꯤ ꯅꯪꯒꯤ ꯈꯪꯅꯔꯤꯗꯣ ꯀꯔꯝꯕ ꯃꯐꯝꯒꯤꯅꯣ ꯂꯛꯈꯤꯄꯨꯔ ꯀꯗꯥꯏꯒꯤꯅꯣ ꯑꯗꯨꯗꯤ ꯈꯪꯕ ꯑꯃ ꯆꯪꯉꯤꯗꯅꯀꯣ ꯅꯤꯄꯥꯔ ꯅꯨꯄꯤꯔ ꯈꯪꯅꯔꯤꯗꯣ ꯅꯔꯃꯗꯥꯗꯤ ꯂꯤꯁꯥꯒ ꯄꯥꯟꯒ ꯆꯥꯔꯃꯤꯅ ꯃꯔꯣꯟ ꯐꯖꯅ ꯊꯣꯛꯑꯝꯃꯅꯤ ꯅꯃꯗ ꯅꯠꯇ꯭ꯔꯣ ꯔꯦꯕꯤꯇꯥ ꯂꯥꯛꯑꯣ ꯍꯥꯏ ꯄꯥꯟꯒ ꯂꯤꯁꯥꯒ ꯆꯥꯔꯃꯤꯅ ꯐꯖꯅ ꯃꯔꯣꯟ ꯊꯣꯛꯑꯝꯃꯅꯤ ꯉꯁꯤꯗꯤ ꯍꯟꯗꯛ ꯍꯟꯗꯛ ꯃꯃꯥ ꯂꯩꯈꯤ ꯃꯥꯜꯂꯤꯀꯣ ꯗꯤꯈꯤꯕꯅꯤ ꯍꯥꯏ ꯏꯕꯦꯝꯆꯥ ꯈꯨꯝꯃꯛꯑꯣ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯑꯗꯨꯗꯤ ꯃꯃꯥꯗꯣ ꯑꯩꯅ ꯁꯛꯌꯦ ꯃꯆꯥꯅꯤꯄꯥꯔꯣ ꯅꯪꯒ ꯈꯪꯅꯔꯤꯁꯦ ꯏꯕꯦꯝꯆꯥ ꯃꯆꯥꯅꯤꯄꯥꯒ ꯈꯪꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯪ ꯈꯪꯅꯩꯗꯣ ꯃꯆꯥꯅꯤꯄꯥꯒꯔ ꯍꯪꯕꯅꯦ ꯅꯪꯕꯣ ꯅꯠꯇꯦꯕ ꯍꯟꯗꯛ ꯃꯃꯥ ꯁꯤꯈꯤꯕꯗꯣ ꯃꯆꯥꯅꯤꯄꯥꯒ ꯑꯩꯅ ꯍꯪꯉꯤꯁꯤ ꯅꯪ ꯇꯥꯗ꯭ꯔ ꯃꯥꯜꯂꯦ ꯅꯪ ꯈꯪꯅꯩꯗꯣ ꯃꯆꯥꯅꯤꯄꯥꯒ ꯈꯪꯅꯔꯤꯕ꯭ꯔꯥ ꯍꯪꯕꯅꯦ ꯅꯣꯏ ꯀꯝꯄꯦꯅꯤꯗ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯤꯕ꯭ꯔꯥ ꯍꯪꯕꯅꯦ
ꯅꯔꯃꯗꯥ 이쯤은 뚱ꯈ꯭ꯔꯕꯣ 레베타ꯧꯔꯦꯕ 레베타ꯧꯔꯦꯕ ꯅꯔꯃꯗꯥ 이쯤은 뚱ꯈ꯭ꯔꯕꯣ 이뱀 짜나 강내도 마짜니빠가 강내리브라 항번에 있는 항이세 ꯃꯩ ꯊꯥꯕꯗ ꯃꯆꯥꯅꯤꯄꯥ ꯂꯥꯛꯑ ꯊꯥꯏꯕ ꯃꯆꯥꯅꯤꯄꯥ ꯗꯤꯜꯂꯤꯗ ꯂꯩꯌꯦꯅꯀꯣ ꯑꯗꯨꯒꯤꯅꯤ ꯍꯪꯉꯤꯁꯦ ꯅꯣꯏ ꯀꯝꯄꯦꯅꯤꯅ ꯄꯨꯟꯅ ꯁꯨꯃꯤꯟꯅꯕ꯭ꯔꯥ ꯍꯪꯉꯤꯕ 이뱀자 따리브로 이뱀자 따리브로 ꯀꯣꯟꯅ ꯈꯪꯅꯔꯤꯗꯣ ꯅꯣꯏ ꯀꯝꯄꯦꯅꯤꯗ ꯁꯨꯃꯤꯟꯅꯕ꯭ꯔꯥ ꯍꯪꯕꯅꯤꯗ 레베타 레이디 라오 너마다 라에 너마다 이치만 레이디 뚱그러보 너마다 이치만 뚱그러보 레이디보 ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯂꯥꯛꯑꯣ ꯍꯣꯏ ꯇꯥꯗꯣ ꯇꯨꯝꯈ꯭ꯔꯦ ꯅꯪꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯕ꯭ꯔꯣ ꯅꯪ ꯃꯨꯛꯕꯥꯡꯗꯨꯒꯤ ꯂꯤꯁꯥꯒ ꯄꯥꯟ ꯊꯣꯡ ꯆꯥꯕꯒꯤ 레베타 레이브로 ꯉꯁꯤ ꯁꯤꯕꯝ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯖꯦꯛ ꯇꯧꯕ ꯑꯗꯨꯒ ꯆꯠꯂꯨꯕ ꯑꯃꯗ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯧꯕꯗꯤ ꯀꯩꯅꯣ ꯇꯧ ꯀꯣ ꯑꯗꯨꯅ ꯌꯥꯝ ꯃꯔꯨꯅꯤꯀꯣ ꯌꯥꯝ ꯊꯦꯡꯉꯁꯨ ꯇꯨꯝꯍꯟꯒꯅꯨ ꯀꯩꯅꯣ ꯇꯧꯅꯨ ꯂꯩꯍꯟꯒꯅꯨ ꯀꯣ ꯉꯥꯏꯍꯥꯛ ꯇꯨꯝꯍꯜꯂꯒ ꯉꯟꯅ ꯁꯨꯝ ꯍꯧꯗꯣꯛꯄꯤꯌꯣ ꯀꯣ ꯑꯗꯨꯅ ꯃꯔꯨꯅꯤ 이뱀짜 레이리보 레베타 레이디 라오 ꯀꯩꯅꯣ ꯅꯔꯃꯗꯥ ꯉꯥꯏ ꯂꯩꯔꯦ 이뱀짜 레이리보 ꯑꯩ ꯃꯣꯏꯗ ꯂꯥꯛꯀꯅꯤ
ꯀꯔꯝ ꯀꯥꯟꯅ ꯂꯥꯛꯇꯣꯏꯕ? ꯀꯣꯟꯅ ꯍꯥꯏꯔꯒꯦ, ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯣ꯫ ꯃꯣꯏꯗꯤ ꯍꯜꯂꯝꯈꯤꯔꯣꯏꯅꯦ ꯃꯃꯥ ꯁꯤꯗꯕꯒꯤ ꯑꯣꯖꯥ ꯂꯩꯔꯤꯌꯦ꯫ ꯃꯃꯥꯒꯤ ꯁꯣꯔꯥꯠꯇꯣ ꯑꯣꯖꯥꯅ ꯏꯁꯩ ꯁꯛꯏ ꯍꯥꯏꯌꯦ꯫ ꯁꯛꯏꯌꯦꯕ꯫ ꯑꯗꯨ ꯅꯪ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ꯫ ꯑꯩꯉꯣꯟꯗ ꯅꯪ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯔꯛꯑꯣꯁꯦ꯫ ꯀꯩꯕ? ꯂꯩꯈꯤꯗꯕꯅꯦ ꯍꯥꯏꯒꯗꯕꯅꯦ ꯍꯥꯏꯕ꯫ ꯀꯔꯤ ꯍꯥꯏꯅꯣ? ꯍꯣꯏ ꯅꯪ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯗꯧꯕꯅꯣ ꯍꯪꯕꯗ ꯈꯨꯝꯃꯧ ꯀꯩꯅꯣ? ꯅꯪ ꯃꯣꯏꯗ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯗꯧꯕꯅꯣ ꯍꯥꯏꯔꯛꯑꯣꯕ꯫ ꯍꯣꯏ ꯍꯥꯏꯕꯅꯦ ꯑꯣꯖꯥ꯫ ꯍꯣꯏ ꯍꯥꯏꯕꯅꯦ ꯑꯗꯨ ꯅꯪ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯕ꯫ ꯏꯕꯦꯝꯆꯧ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯗꯧꯕꯅꯣ? ꯑꯁ ꯑꯩ ꯑꯃꯅ ꯍꯪꯉꯦ ꯃꯥꯅ ꯑꯃꯅ ꯈꯨꯝꯃꯦ꯫ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯧꯕꯅꯣ ꯍꯪꯕꯅꯦ ꯍꯥꯏꯕꯅꯤ ꯏꯕꯦꯝꯆꯥ ꯅꯪꯕꯣ꯫ ꯑꯣ ꯍꯣꯏ ꯃꯥꯅꯦ ꯄꯨꯟꯅ ꯁꯨꯃꯤꯟꯅꯩ꯫ ꯅꯪ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯗꯧꯕꯅꯣ ꯂꯛꯈꯤꯄꯨꯔꯗ? ꯃꯥꯏ ꯃꯃꯥꯗꯣ ꯌꯥꯝ ꯐꯩꯌꯦ꯫ ꯃꯣꯏꯗꯤ ꯍꯦꯛ ꯂꯛꯈꯤꯄꯨꯔ ꯇꯥꯎꯟ ꯃꯅꯥꯛꯇꯅꯦ꯫ ꯑꯣꯇꯣ ꯏꯁꯇꯦꯟ ꯃꯅꯥꯛꯇ ꯃꯦꯗꯤꯀꯦꯜ ꯃꯅꯥꯛꯇ ꯂꯩꯕꯅꯦ꯫ ꯃꯃꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯁꯨꯔꯝꯃꯦ ꯑꯦꯟꯑꯦꯝ ꯅꯥꯔꯁꯅꯦ꯫ ꯋꯥꯁꯦ ꯐꯥꯎꯅꯗꯦꯗ꯫ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯧꯕꯅꯣ ꯍꯪꯕꯅꯦ ꯂꯛꯈꯤꯄꯨꯔꯗ꯫ ꯂꯣꯟꯁꯦ ꯐꯥꯎꯅꯗ꯭ꯔꯦ꯫ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯧꯕꯅꯣ ꯍꯪꯕꯅꯦ ꯑꯩꯅ ꯍꯪꯉꯤꯁꯦ꯫ ꯅꯔꯃꯗꯥ ꯑꯩ ꯉꯥꯎꯖꯗꯦ ꯅꯪꯅ ꯉꯥꯎꯔꯤ ꯍꯥꯏꯈ꯭ꯔꯕꯅꯦ ꯅꯔꯃꯗꯥꯅ꯫ ꯔꯦꯕꯤꯇꯥ ꯉꯁꯥꯏꯗꯒꯤ ꯑꯥꯎꯔꯦꯕ ꯍꯥꯏꯅ ꯍꯥꯏꯕ ꯋꯥꯔꯤꯅꯤ꯫ ꯅꯔꯃꯗꯥ ꯔꯦꯕꯤꯇꯥ ꯀꯤꯇꯥꯎꯁꯦ ꯑꯥꯎꯔꯦꯕ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯏꯕꯦꯝꯆꯥꯁꯦ ꯑꯩꯅ ꯑꯃ ꯍꯪꯉꯤ ꯃꯥ ꯑꯃꯅ ꯈꯨꯝꯃꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯇ ꯉꯥꯏꯔꯤ ꯑꯩ ꯑꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯇ ꯉꯥꯏꯔꯤ꯫ ꯏꯕꯦꯝꯆꯥ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯕꯅꯣ ꯂꯛꯈꯤꯄꯨꯔꯗ?
ꯑꯣꯖꯥ ꯂꯥꯛꯑꯦ ꯖय ꯀ꯭ꯔꯤꯁꯅ ꯑꯣꯖꯥ ꯑꯣꯖꯥ ꯄꯣꯔꯣꯝ ꯍꯥꯎꯔꯝꯅꯤꯅꯦꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯄꯣꯔꯣꯝ ꯍꯥꯎꯔꯝꯅꯤ ꯏꯕꯦꯝꯆꯥ ꯀꯔꯝ ꯀꯥꯟꯅ ꯂꯥꯛꯀꯗꯧꯅꯣ ꯍꯪꯉꯨꯁꯨ ꯈꯨꯝꯗꯦ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯑꯣꯖꯥ ꯄꯣꯔꯣꯝꯅ ꯍꯥꯎꯇ꯭ꯔꯗꯤ ꯍꯥꯎꯇ꯭ꯔꯕ ꯍꯥꯏꯗꯨꯅꯤꯗ ꯄꯣꯔꯣꯝ ꯆꯥꯔꯕꯅꯤꯅ ꯑꯣꯖꯥ ꯅꯣꯡꯉꯥꯜꯂꯒ ꯃꯄꯥꯡ ꯀꯟ ꯇꯥꯔꯦ ꯏꯕꯦꯝꯆꯥ ꯆꯠꯈ꯭ꯔꯕꯣ ꯖꯅꯋꯥꯔꯤꯗ ꯂꯥꯛꯀꯅꯤꯌꯦ ꯑꯣ ꯅꯪ ꯅꯝꯕꯔ ꯄꯤꯔꯛꯎ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯀꯦꯖꯤꯗ 100 ꯄꯤꯌꯦ ꯑꯣ ꯑꯣꯖꯥ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯁꯤꯈꯩ ꯁꯨꯝ ꯄꯤ 100 ꯄꯤ 500 ꯄꯤ 100 ꯄꯤ ꯁꯨꯝ ꯃꯥꯟꯅꯩ ꯑꯣꯖꯥ ꯑꯁꯨꯝ ꯀꯣꯏꯕ ꯂꯥꯛꯀꯗꯣꯔꯤꯕ꯭ꯔꯥ ꯏꯕꯦꯝꯆꯥꯏꯁꯦ ꯍꯧꯖꯤꯛ ꯄꯤꯔꯛꯑꯣꯁꯦ ꯏꯗꯤ ꯏꯀꯥꯏꯌꯦ ꯏꯕꯦꯝꯆꯥ ꯂꯥꯛꯀꯅꯦ ꯇꯥꯕꯗ ꯏꯕꯦꯝꯆꯥ ꯂꯥꯛꯀꯅꯦ ꯇꯥꯕꯗ ꯏꯗꯤ ꯏꯀꯥꯏꯀꯣ ꯏꯕꯦꯝꯆꯥ ꯂꯥꯛꯀꯅꯦ ꯇꯥꯕꯗ ꯁꯨꯝ ꯏꯀꯥꯏꯖꯩ ꯍꯥꯏꯔꯤꯕ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯣꯖꯥ ꯍꯥꯏ ꯂꯥꯛꯑꯃꯤꯅ ꯑꯣꯖꯥꯒꯤꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯅꯤ ꯑꯣꯖꯥꯒꯤ ꯃꯜꯂꯕ ꯁꯪꯒꯥꯏ ꯂꯥꯏꯔꯕ ꯁꯒꯥꯏꯁꯤꯒ ꯏꯀꯥꯏꯖꯕꯗꯣ ꯅꯪ ꯂꯥꯛꯀꯗꯣꯏꯁꯦ ꯈꯟꯕꯗ ꯁꯥꯈ꯭ꯔꯕꯅꯤ ꯕꯤꯜꯗꯤꯡ ꯁꯥꯔꯝꯃꯤ ꯐ꯭ꯂꯣꯔ ꯍꯧꯔ ꯑꯥꯔ ꯁꯤ ꯁꯤ ꯍꯧꯅ ꯁꯥꯔꯝꯃꯤ ꯃꯣꯏꯗꯤ ꯂꯝꯗꯤ ꯄꯤꯛꯄꯅꯦꯕꯀꯣ ꯌꯨꯝꯗꯤ ꯐꯖꯅ ꯅꯥꯟꯅ ꯁꯥꯈ꯭ꯔꯕꯅꯤ ꯏꯇꯩꯃꯗꯨꯅ ꯑꯣꯖꯥꯒꯤ ꯂꯥꯏꯔꯕ ꯁꯪꯒꯥꯏꯁꯤꯗ ꯅꯪ ꯆꯥꯛ ꯀꯧꯒꯗꯧꯁꯤ ꯏꯀꯥꯏꯖꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯄꯥꯝꯖꯩ ꯑꯣꯖꯥ ꯑꯩꯗꯤ ꯍꯥꯏꯁꯟꯅꯔꯤꯅꯤꯕꯅꯤꯅ ꯌꯨꯝ ꯀꯩ ꯐꯠꯇꯕ ꯑꯗ ꯏꯕꯦꯝꯆꯥ ꯂꯥꯛꯑꯒꯗꯤ ꯆꯠꯈ꯭ꯔꯒꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ ꯀꯥꯞꯀꯦ ꯀꯔꯤ ꯑꯩ ꯍꯥꯏꯅ ꯆꯠꯈ꯭ꯔꯕꯣ ꯀꯥꯏ ꯏꯀꯥꯏꯕꯤꯔꯨꯅꯨ ꯑꯣꯖꯥ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯂꯥꯛꯑꯗꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯗꯣꯏꯃꯤꯀꯣ ꯏꯕꯦꯝꯆꯥꯒ
ꯂꯥꯛꯑꯗꯤ ꯏꯕꯦꯝꯆꯥꯒ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯅꯤ ꯑꯩꯅꯒ ꯂꯩꯔꯒ ꯆꯥꯃꯤꯟꯅꯁꯤ ꯑꯣꯖꯥ ꯍꯣꯏ ꯂꯩꯕ ꯂꯩꯇꯕ ꯀꯩꯁꯨꯝ ꯅꯠꯇꯦ ꯀꯀꯥ ꯊꯃꯣꯏ ꯁꯦꯡꯕꯗꯨꯅꯤ ꯆꯨꯝꯃꯤ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯏꯀꯥꯏꯖꯕꯗꯣ ꯏꯕꯦꯝꯆꯥꯟꯗꯤ ꯃꯄꯥꯟꯗ ꯅꯥꯟꯅ ꯂꯩꯔꯝꯃꯤꯅ ꯍꯌꯦꯡ ꯑꯁ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯗꯤ ꯀꯟꯗꯤꯁꯟ ꯑꯃ ꯂꯩꯔꯝꯃꯤꯅ ꯍꯥꯏꯈꯩ ꯇꯣꯛꯏ ꯑꯩꯅꯒ ꯂꯩꯔꯒ ꯆꯥꯃꯤꯟꯅꯁꯤ ꯑꯣꯖꯥ ꯑꯩꯅ ꯄꯤꯖꯒꯗꯧꯅꯤ ꯑꯩꯅ ꯋꯦꯜꯀꯝ ꯇꯧꯒꯗꯕꯅꯤ ꯂꯛꯈꯤꯄꯨꯔꯗ ꯑꯩ ꯂꯥꯛꯀꯅꯤ ꯅꯪ ꯂꯧꯕ ꯏꯁꯁꯦ ꯑꯆꯨꯝꯕꯅꯦ ꯑꯩ ꯂꯥꯛꯑ ꯂꯥꯛꯀꯗꯧꯅꯤ ꯀꯃꯥꯏꯅ ꯅꯪꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯔꯛꯎ ꯖꯅꯋꯥꯔꯤ ꯑꯗꯨ ꯀꯨꯏꯗ꯭ꯔꯦꯅꯀꯣ ꯍꯧꯖꯤꯛ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯂꯥꯛꯑꯅꯤ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯖꯅꯋꯥꯔꯤ ꯑꯣꯟꯂꯤ 5 monthsꯇ ꯉꯥꯏꯔꯦ ꯑꯩ ꯏꯕꯦꯝꯆꯥ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤ ꯏꯀꯥꯏꯔꯦꯍꯦ ꯑꯩ ꯍꯧꯖꯤꯛꯇꯒꯤ ꯑꯗꯨꯗꯤ ꯐꯔꯦ ꯏꯕꯦꯝꯆꯥꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯑꯣꯖꯥꯗ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯩꯒꯤꯗꯤ ꯔꯦꯗꯤ ꯑꯣꯖꯥ ꯑꯣꯀꯦ ꯑꯣꯏꯔꯣ ꯑꯩ ꯂꯥꯛꯀꯅꯤ ꯑꯗꯣ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯐꯥꯎꯅꯔꯛꯎ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯔꯛꯎꯀꯣ ꯌꯥꯝ ꯅꯠꯇꯦꯗ ꯑꯣꯖꯥꯒꯤ ꯂꯥꯏꯔꯕ ꯁꯪꯒꯥꯏꯗ ꯑꯇꯣꯉ ꯀꯥꯟꯖꯤ ꯑꯣꯏꯔꯁꯨ ꯃꯤꯀꯨꯞ ꯑꯃ ꯐꯝꯃꯤꯟꯅꯔꯒ ꯑꯣꯖꯥꯒ ꯆꯥꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯄꯨꯜꯂꯒ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯟ ꯏꯕꯦꯝꯆꯥ ꯂꯥꯛꯏ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯅꯤ ꯍꯣꯏ ꯄꯤꯔꯛꯀꯦ ꯊꯦꯡꯀ꯭ꯌꯨ ꯍꯧꯖꯤꯛ ꯍꯥꯏꯔꯛꯑꯣꯁꯦ ꯑꯩꯅ ꯃꯌꯥꯝ ꯌꯦꯡꯉꯨ ꯑꯩꯒꯤ ꯌꯨꯇꯨꯕꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯒꯤ ꯏꯆꯟ ꯏꯕꯦꯝꯆꯥ ꯂꯥꯛꯏ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯅꯗꯤ ꯅꯪꯅ ꯍꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯖꯥꯗ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯣꯏꯌꯦ ꯍꯣꯏ ꯑꯆꯨꯝꯕꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯛꯑꯒ ꯍꯨꯔꯥꯟꯅꯒ ꯆꯦꯟꯈꯤꯅꯨꯀꯣ ꯑꯗꯨꯅ ꯑꯩꯅ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯍꯧꯖꯤꯛ ꯄꯤꯔꯛꯑꯣ ꯍꯥꯏꯁꯦ ꯍꯌꯦꯡ ꯍꯨꯔꯥꯟꯅꯒ ꯆꯦꯟꯈꯤꯅꯨ ꯀꯅꯥꯅꯣ ꯅꯪꯅꯤꯡꯗꯕ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯒꯤꯁꯨ ꯀꯀꯥꯒꯤ ꯃꯇꯝ ꯂꯥꯛꯀꯅꯤ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯨꯝ ꯇꯁꯤꯠꯇ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯄꯨꯔꯅꯤꯃꯥꯁꯨ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯀꯀꯥ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯆꯟ ꯔꯦꯕꯤꯇꯥꯕꯨ ꯀꯀꯥꯅ ꯊꯥꯒꯠꯆꯔꯤ ꯀꯀꯥꯅ ꯍꯥꯏꯅꯤꯡꯉꯥꯏꯗ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯔꯦꯕꯤꯇꯥ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯝ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏꯌꯦ ꯀꯣꯟꯅ ꯄꯤꯔꯛꯀꯦ ꯍꯣꯏ ꯍꯧꯖꯤꯛ ꯄꯤꯔꯛ ꯀꯤꯕ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏꯌꯦ ꯀꯣꯟꯅ ꯄꯤꯔꯛꯀꯦ ꯀꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯣꯖꯥꯅꯒ ꯐꯣꯟ ꯇꯧꯁꯤꯜꯂꯛꯀꯅꯤ ꯀꯥꯏꯅ ꯑꯣ ꯃꯉꯥꯜ ꯖꯦꯡꯈꯝ ꯐꯥꯔꯁ ꯇꯥꯏꯝ ꯏꯕꯥꯏꯒꯤ ꯑꯦꯜ ꯕꯤ ꯖꯣꯏꯟ ꯇꯧꯔꯛꯄꯅꯤ ꯊꯦꯡꯀ꯭ꯌꯨ ꯃꯉꯥꯜ ꯑꯗꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯞꯄꯣꯔꯠ ꯇꯧꯔꯝꯃꯨ ꯏꯕꯥꯏꯁꯨ ꯐꯣꯟ ꯇꯧ ꯏꯕꯥꯏꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯦ ꯏꯕꯥꯏꯗꯤ ꯁꯨꯝ ꯃꯇꯝ ꯂꯦꯟꯕꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅꯕꯅ ꯁꯨꯝ ꯁꯦꯝꯕꯅꯦ ꯑꯣꯅꯣ ꯑꯣꯀꯦ ꯁꯨꯔꯦ ꯀꯤꯗꯦꯌꯦ ꯑꯣꯖꯥ ꯍꯥꯏ ꯅꯪ ꯀꯤꯔꯝꯃꯅꯤꯗ ꯑꯩ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯀꯣꯟꯅ ꯄꯤꯔꯛꯀꯦ ꯍꯣꯏꯗ ꯅꯝꯕꯔ ꯄꯤꯔꯛꯇ꯭ꯔꯁꯨ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯗꯤ ꯄꯩꯁꯥ ꯍꯥꯞꯄꯝꯃꯨꯀꯣ ꯍꯌꯦꯡ ꯁꯣꯔꯥꯠ ꯁꯣꯟꯕꯒꯤ
야. Kaka nachanse mingonda wa ngangbada bebhar masak khangdrasu gyandi nora ika kaka ngobra kaka hai nangonda ina bebhar jagde hai krabo kari wari nungaramino ibai sum LB da mayam wari sunari midna igi youtuber singa wari sum sunari matam lembagi time pass hai tare nang chak charabo Hoi kaudi oja hapsarake chadri bai di chare gyandi nobra haibani phajana pao kaka hai hedna gyan nobra na kaino nganna tumninglabo oja na hai uirabo oja wa uira kedore bemcha kaka mit tonset ondore kaka Taimadi tumkhrabo taima tumdri ono mangan laiye mangan mangan is hindi mo sa wali sana ay wala taima laktore amatang jenge masaktu kuire udabai mangana kaka haudokpa ilai ko kaka ABM chow lambar do hairago ami nangbo mangan layo dum ganama thoga tora dum chala kan taw dem ngare haraw re uredana mayam aigi sei chapagi phiron mayam se siga lugul leira siga phi mayam si yong sino mayam kakado dosa jamna jahoning na tawrini dosa hai natida khoi sene pa malakpa aduna nida
ꯃꯉꯥꯟ ꯖꯦꯡꯈꯣꯝꯁꯦ ꯃꯥꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯕꯦꯝꯆꯥ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣꯏꯒꯤ ꯅꯔꯃꯗꯥ ꯑꯩꯈꯣꯏ ꯃꯉꯥꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯄꯥꯏꯔꯝꯃꯤ ꯀꯗꯥꯏ ꯍꯥꯏ ꯃꯉꯥꯟ ꯇꯩꯃ ꯎꯔꯕꯣ ꯏꯁ ꯇꯩꯃꯗꯤ ꯍꯤꯞꯄꯨꯔꯦ ꯑꯗꯨꯒ ꯇꯩꯃ ꯂꯥꯛꯑꯦꯗꯣ ꯃꯉꯥꯟ ꯇꯩꯃ ꯎꯔꯕꯣ ꯎꯗ꯭ꯔꯤꯕꯣ ꯎꯔꯦ ꯍꯥꯏꯌꯦ ꯑꯧ ꯑꯣꯖꯥꯕꯨ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯑꯣꯖꯥ ꯒꯤꯗꯝ ꯀꯩꯕ ꯑꯣꯖꯥ ꯉꯥꯏꯉꯝꯗꯕ ꯇꯧꯕꯤꯔꯅꯨ ꯑꯩ ꯃꯇꯝ ꯆꯥꯔꯒ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕ ꯑꯣ ꯉꯥꯏꯉꯝꯖꯕꯗ ꯅꯠꯇꯦꯗ ꯂꯧꯅꯤꯡꯕꯅ ꯍꯦꯜꯂꯛꯄ ꯎꯔꯦ ꯎꯔꯦ ꯍꯥꯏꯌꯦ ꯆꯥꯛ ꯆꯥꯔꯕ ꯃꯉꯥꯟ ꯃꯥꯅ ꯁꯨꯔꯝꯕ ꯀꯩꯅꯣ ꯑꯦꯂꯦꯟꯇꯦ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯨꯠꯈ꯭ꯔꯕ ꯀꯨꯏꯔꯦ ꯃꯨꯠꯇ꯭ꯔꯤꯉꯩꯗ ꯃꯥꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯗꯣꯟꯆꯥ ꯇꯨꯝꯁꯤ ꯀꯥꯏꯗꯧꯔꯕꯅꯤ ꯍꯥꯏꯌꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯪꯉꯦ ꯑꯣ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯃꯉꯥꯟ ꯅꯪꯗꯤ ꯃꯅꯤꯄꯨꯔꯒ ꯀꯣꯏꯊꯔꯨꯔꯦ ꯔꯤꯂꯤꯞ ꯀꯦꯝꯗ ꯄꯣꯠ ꯃꯩꯆꯦꯟ ꯔꯤꯂꯤꯞ ꯇꯧꯕ ꯀꯦꯝꯗ ꯄꯣꯠ ꯆꯩ ꯆꯦꯟꯕ ꯈꯣꯠꯄꯗ ꯎꯔꯝꯃꯤ ꯊꯥꯖ ꯑꯦꯜꯕꯤ ꯊꯥꯔꯤ ꯏꯕꯣꯍꯜꯁꯨ ꯂꯥꯏꯞ ꯊꯥꯔꯤ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯣꯏ ꯇꯝ ꯍꯥꯏ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩꯒꯤ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯦ ꯆꯥꯔꯖ ꯇꯧꯔꯝꯕ ꯑꯩꯒꯤ ꯑꯣꯏꯔꯗꯤ ꯉꯁꯥꯏ ꯂꯣꯏꯔꯗꯝꯅꯤ ꯌꯦꯡꯉꯨ ꯇꯩꯃꯒ ꯎꯔꯕꯣ ꯇꯦꯝꯃꯒ ꯏꯕꯥꯏꯒ ꯉꯥꯒ ꯌꯦꯔꯨꯝꯒ ꯚꯥꯂꯣ ꯉꯥꯒ ꯌꯦꯔꯨꯝꯒ ꯆꯥꯏꯌꯦ ꯃꯉꯥꯟꯁꯦ ꯍꯣꯏꯅꯦ ꯅꯇꯩꯃꯥ ꯑꯅꯧꯕ ꯂꯥꯛꯄꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯍꯥꯎ ꯑꯍꯥꯎꯕꯗ ꯎꯔꯦ ꯌꯥꯝ ꯄꯛꯆꯩꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯇꯩꯃ ꯆꯪꯒ꯭ꯔꯦ ꯇꯨꯝꯅꯤꯡ ꯊꯤꯗ꯭ꯔꯤ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯌꯦꯡꯉ ꯃꯌꯦꯛꯁꯦ ꯐꯔꯥ ꯑꯣꯏꯅ ꯎꯔꯦ ꯅꯪꯅ ꯔꯤꯂꯤꯞ ꯀꯦꯝꯗ ꯆꯠꯄ ꯃꯇꯦꯡ ꯇꯧꯕꯗꯣ ꯐꯗꯤ ꯐꯩ ꯅꯪ ꯚꯣꯏꯁꯁꯦ ꯈꯔ ꯌꯥꯝ ꯇꯞꯄꯤ ꯏꯁꯂꯣ ꯑꯣꯏꯀꯣ ꯍꯣꯏ ꯐꯔꯦ ꯑꯩ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯕꯅꯤ ꯍꯣꯏ ꯑꯣꯀꯦ ꯑꯗꯣ ꯚꯥꯏꯒꯤꯁꯤ ꯅꯪ ꯆꯦꯅꯦꯜꯁꯦ ꯁꯥꯞ ꯇꯧꯔꯕꯣ ꯅꯪ ꯉꯥꯡꯕꯁꯦ ꯋꯥꯁꯦ ꯈꯤꯇꯪ ꯈꯔ ꯀꯟꯅ ꯉꯥꯡꯉꯨꯀꯣ ꯅꯪ ꯚꯣꯏꯁꯇꯣ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯀꯁꯥꯔꯗꯥꯏꯗ ꯀꯁꯥꯔꯗꯥꯏꯗ ꯃꯌꯥꯝ ꯊꯥꯡꯒꯠꯂꯤꯗꯣ ꯅꯪ ꯉꯥꯡꯕ ꯋꯥꯁꯦ ꯃꯔꯣꯟꯁꯦ ꯈꯤꯇꯪ ꯚꯣꯏꯁꯁꯦ ꯈꯔ ꯇꯞꯄꯦ ꯚꯣꯏꯁꯇꯣ ꯈꯤꯇꯪ ꯀꯜꯂꯣ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯔꯥꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯪ ꯀꯩꯒꯨꯝꯕ ꯀꯩꯅꯣꯝꯗꯤ ꯂꯩꯔꯝꯒꯅꯤꯀꯣ ꯑꯇꯩꯁꯨ ꯑꯗꯨꯒ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ ꯚꯥꯏꯅ ꯍꯥꯏꯗ꯭ꯔꯗꯤꯀꯣ ꯀꯩꯝ ꯇꯧꯔꯣꯏ ꯇꯥꯗ꯭ꯔꯤ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯩꯒꯤ ꯏꯕꯦꯝꯆꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏ ꯋꯥꯎ ꯑꯣꯖꯥ ꯅꯩꯔꯦꯀꯣ ꯅꯩꯕ ꯅꯠꯇꯦ
ꯑꯩ ꯏꯕꯦꯝꯆꯥꯅ ꯑꯩ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯌꯦ ꯀꯀꯥꯒ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯀꯀꯥꯒ ꯗꯣꯆꯥꯒꯤ ꯁꯛꯇꯝꯁꯦ ꯄꯛꯄꯅꯤ ꯅꯨꯡꯁꯤ ꯅꯤꯉꯣꯜ ꯀꯅꯥꯅꯣ ꯍꯧꯊ ꯍꯥꯏꯔꯛꯏꯗꯣ ꯀꯥꯂꯦꯟ ꯃꯩꯁꯥ ꯀꯅꯥꯅꯣ ꯍꯥꯏꯔꯛꯏꯗꯣ ꯑꯩꯅ ꯂꯥꯛꯂꯣ ꯂꯥꯛꯂꯣ ꯍꯥꯏꯗꯨꯅꯤ ꯀꯀꯥ ꯗꯣꯆꯥ ꯔꯦꯕꯤꯇꯥꯅ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯑꯉꯥꯡ ꯅꯪ ꯔꯦꯍꯦꯟ ꯑꯉꯥꯡ ꯅꯪ ꯕꯥꯕꯨꯅ रहेन बाबू हाय सर कैसे हो रहेन बाबू खाना वाना खा लिया क्या लाइक कर दीजिए सपोर्ट कर दीजिए रहेन बाबू क्या खाया आज बताइए ककाना हाय दो चुमी अमता तादबनी कका होय ओके सिना मैम सपोर्ट तौबियो ꯑꯩ ꯄꯨꯡꯀꯨꯏ ꯀꯨꯏꯔꯦꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯅꯤ ꯀꯩꯅꯣ ꯍꯌꯦꯡ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯅꯤꯅꯀꯣ ꯈꯤꯇꯪ ꯉꯟꯅ ꯄꯣꯊꯥꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯕꯦꯝꯆꯥ ꯑꯣꯖꯥꯁꯨ ꯀꯨꯏꯔꯔꯣꯏ ꯂꯣꯏꯁꯤꯜꯂꯅꯤ ꯀꯣ ꯕ꯭ꯂꯨ ꯃꯤꯀꯞ ꯊꯣꯛꯂꯦ ꯀꯀꯥ ꯍꯥꯏꯗꯤ ꯑꯩ ꯀꯨꯏꯅꯗꯤ ꯂꯩꯔꯔꯣꯏꯀꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯅꯤ ꯍꯌꯦꯡ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯅꯤꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯨꯏꯅ ꯂꯩꯔꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯑꯣꯖꯥ ꯑꯩ ꯄꯣꯊꯥꯖꯔꯒꯦ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯄꯨꯟꯅ ꯄꯣꯊꯥꯗꯣꯏꯃꯤ ꯑꯩ ꯂꯣꯏꯔꯒ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤ ꯂꯣꯏꯔꯒ ꯄꯨꯟꯅ ꯄꯣꯊꯥꯗꯣꯏꯃꯤ ꯌꯥꯔꯣꯏ ओके इचीन मैम पुनमक पोथानसी कईगी है ꯑꯩ ꯂꯣꯏꯁꯟꯗ꯭ꯔꯣꯃꯤꯕ ꯅꯪ ꯍꯥꯟꯅ ꯂꯥꯛꯑꯒ ꯅꯪ ꯍꯥꯟꯅ ꯆꯠꯄ ꯌꯥꯕ꯭ꯔꯣ ꯅꯪ ꯍꯥꯟꯅ ꯂꯥꯛꯑꯒ ꯅꯪ ꯍꯥꯟꯅ ꯆꯠꯄ ꯌꯥꯕ꯭ꯔꯥ ꯄꯨꯟꯅ ꯕꯥꯏ ꯑꯣꯏꯗꯣꯏꯅꯤ ꯀꯣ ꯀꯥꯏ ꯇꯧꯁꯜꯂꯛꯏꯅꯣ ꯀꯣꯜꯗ ꯌꯥꯝ ꯇꯨꯅꯤꯡꯉꯕ ꯍꯥꯏꯁꯤꯕꯨ ꯏꯕꯝꯆꯥ ꯍꯥ ꯍꯥ ꯍꯥꯏ ꯀꯩꯒꯤ ꯅꯣꯛꯂꯛꯏꯕ ꯅꯠꯇꯦ ꯑꯩ ꯍꯥꯟꯅ ꯑꯦꯜꯕꯤ ꯊꯥ ꯅꯪ ꯍꯥꯟꯅ ꯆꯪꯉꯛꯄ ꯅꯪ ꯍꯥꯟꯅ ꯀꯩꯀꯩ ꯕꯥꯏ ꯑꯣꯏꯗꯣꯏꯅꯣ ꯁꯤꯅꯤ ꯑꯩ ꯍꯥꯏꯁꯤꯅ ꯀꯀꯥ ꯍꯌꯦꯡ ꯐꯤꯔꯣꯏꯗꯣ ꯑꯌꯨꯛ ꯂꯣꯏꯗꯣꯏꯔꯥ ꯑꯃꯅꯤ ꯀꯀꯥ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯦꯡꯂꯤꯅꯤ ꯐꯤꯔꯣꯏꯗꯤ ꯀꯥꯏꯗ꯭ꯔꯦ ꯃꯣꯏ ꯍꯣꯏ ꯐꯤꯔꯣꯏ ꯀꯥꯏꯗ꯭ꯔꯦ ꯉꯔꯥꯡ ꯁꯦꯡꯉꯗꯤ ꯌꯥꯔꯦ ꯏꯁꯣꯔꯅ ꯀꯜꯂꯤꯃꯤ
ꯑꯌꯨꯛ ꯂꯣꯏꯗꯣꯏꯃꯤ ꯔꯦꯕꯤꯇꯥ ꯐꯤꯔꯣꯏꯗꯣ ꯏꯕꯦꯝꯆꯥ ꯇꯨꯝꯅꯤꯡꯉꯕꯣ ꯄꯨꯡ ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯣ ꯑꯣꯖꯥ ꯀꯨꯏꯔꯣꯏꯗ ꯍꯌꯦꯡ ꯑꯩ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯅꯤꯅ ꯀꯨꯏꯔꯣꯏꯑꯕ ꯍꯣꯏ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯣꯖꯥ ꯇꯨꯝꯅꯤꯡꯉꯗꯤ ꯇꯨꯝꯃꯣ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯏꯕꯦꯝꯆꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕ ꯑꯣꯖꯥꯅ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯆꯥꯕꯨ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯥꯛꯄꯤꯌꯨ ꯀꯣ ꯂꯝꯕꯔ ꯄꯤꯕ ꯀꯤꯔꯕꯅꯤꯅ ꯑꯣꯀꯦ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯕꯥꯏ ꯕꯥꯏ ꯑꯗꯨ ꯍꯌꯦꯡ ꯂꯛꯈꯤꯄꯨ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯅꯤꯡꯁꯤꯡꯉꯛꯎ ꯑꯣꯖꯥꯒꯤ ꯃꯜꯂꯕ ꯁꯪꯒꯥꯏꯁꯤꯗ ꯂꯥꯏꯔꯕꯩ ꯁꯪꯒꯥꯏꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯑꯣꯖꯥꯁꯨ ꯎꯏꯔꯤꯗꯨꯗꯤ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯍꯌꯦꯡ ꯁꯟꯗꯦꯅꯤꯅ ꯈꯔ ꯊꯦꯡꯅ ꯇꯨꯝꯒꯦ ꯍꯣꯏ ꯑꯣꯖꯥ ꯑꯣꯀꯦ ꯍꯥꯏꯌꯦ ꯏꯕꯦꯝꯆꯥꯅ ꯑꯣꯀꯦ ꯀꯅꯥꯗ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯀꯦ ꯍꯥꯏꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯆꯥꯒꯤꯁꯦ ꯌꯦꯁ ꯑꯣꯀꯦ ꯍꯥꯏꯌꯦ ꯅꯝꯕꯔ ꯄꯤꯕ ꯀꯤꯔꯕꯅꯤꯅ ꯑꯣꯀꯦ ꯏꯕꯦꯝꯆꯥꯗꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯃꯣ ꯑꯦ ꯌꯦꯁ ꯑꯣꯀꯦ ꯍꯥꯏ ꯌꯥꯔꯣꯏꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯖꯥ ꯍꯥꯏꯔꯝꯃꯣ ꯇꯥꯕꯖꯃꯣꯟꯗꯤ ꯄꯂꯥ ꯌꯥꯎꯔꯕ ꯖꯥꯏ ꯒꯣꯆꯟꯗꯅ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯈꯪꯗꯦꯕꯣ ꯑꯗꯨꯗꯤ ꯍꯪꯉꯨꯗꯦ ꯏꯕꯦꯝꯆꯥ ꯕꯥꯏ ꯑꯣꯏꯔꯕꯣ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯏꯕꯦꯝꯆꯥꯅ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯑꯩ ꯆꯤꯟꯅꯗꯤ ꯄꯤꯗ꯭ꯔꯤꯀꯣ ꯑꯩꯒꯤ ꯆꯤꯟꯅꯗꯤ ꯍꯥꯏꯗ꯭ꯔꯤꯀꯣ ꯃꯌꯥꯝ ꯏꯕꯦꯝꯆꯥꯅ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯛꯑꯦ ꯏꯕꯦꯝꯆꯥꯅ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯦ ꯑꯩꯗꯤ ꯒꯨꯗ ꯅꯥꯏꯠ ꯄꯤꯕ ꯉꯝꯃꯣꯏ ꯀꯔꯤꯒꯤꯅꯣ ꯑꯣꯖꯥ ꯍꯥꯏ ꯏꯕꯦꯝꯆꯥ ꯂꯩꯔ ꯅꯨꯡꯉꯥꯏꯌꯦ ꯑꯣꯖꯥꯗꯤ ꯀꯔꯤꯒꯤ ꯅꯣꯛꯏꯅꯣ ꯏꯕꯦꯝꯆꯥ ꯑꯩꯗꯤ ꯒꯨꯗ ꯅꯥꯏꯠ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏ ꯄꯤꯗꯕ ꯌꯥꯔꯣꯏ ꯀꯀꯥ ꯍꯌꯦꯡ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯅꯤꯅ ꯈꯤꯇꯪ ꯉꯟꯅ ꯇꯨꯝꯒꯦ ꯏꯕꯦꯝꯆꯥꯒꯤꯗꯤ ꯄꯤꯗ꯭ꯔꯤ ꯑꯩ ꯄꯤꯈꯤꯔꯣꯏ ꯑꯩ ꯇꯨꯝꯃꯝꯗꯥꯏ ꯄꯤꯅꯤ ꯀꯔꯤꯒꯤ ꯎꯏꯕ ꯑꯗꯨꯗꯤ ꯎꯏꯒꯅꯨ ꯑꯣꯖꯥ ꯋꯥꯃꯟꯅ ꯇꯧꯔꯤꯃꯤꯅꯦ ꯕꯤꯝꯆꯣ ꯋꯥꯃꯟꯅ ꯇꯧꯔꯤꯃꯤ ꯅꯪꯕꯣ
ꯀꯔꯤꯒꯤ ꯎꯏꯔꯤꯕ ꯑꯗꯨꯏꯗꯤ ꯎꯏꯒꯅꯨ ꯑꯣꯖꯥ ꯎꯏꯔꯣꯏ ꯎꯏꯔꯣꯏ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯋꯥꯎ ꯕ꯭ꯂꯨ ꯏꯁꯀꯔꯠ ꯑꯥꯎꯠ ꯕ꯭ꯂꯣꯛ ꯂꯥꯛꯑꯦ ꯁꯟꯗꯦꯗ ꯐꯟꯗꯦ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯩ ꯕ꯭ꯂꯨ ꯏꯁꯀꯔꯠ ꯑꯥꯎꯠ ꯕ꯭ꯂꯣꯛ बाय तौजरे गुड नाइट एवरीवन ओके गुड नाइट ब्लू बहुत जल्दी गया है क्या हुआ ओके सिनाव मैम पोथारसी ꯑꯩꯒꯤ ꯏꯕꯦꯝ ꯆꯥꯁꯨ ꯋꯥꯔꯅꯤ ꯃꯥꯁꯨ ꯍꯌꯦꯡ ꯗ꯭ꯌꯨꯇꯤ ꯂꯩꯕꯅꯤꯅ ꯑꯩ ꯋꯥꯍꯟꯅꯤꯡꯗꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯏꯕꯦꯝ ꯆꯥꯅ ꯑꯁ ꯉꯔꯥꯡ ꯅꯍꯥꯟ ꯇꯨꯝꯕ ꯄꯦꯜꯍꯧꯗ꯭ꯔꯦ ꯑꯣꯖꯥ ꯃꯪꯒꯣꯜꯅ ꯑꯦꯜ ꯕꯤ ꯊꯥꯖꯗꯅ ꯇꯨꯝ ꯐꯪꯍꯧꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯈꯤꯅꯤ ꯑꯗꯨꯅ ꯏꯕꯦꯝ ꯆꯥꯛꯁꯨ ꯉꯟꯅ ꯕꯥꯏ ꯄꯤꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯉꯟꯅ ꯕꯥꯏ ꯄꯤꯔꯒꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯁꯣꯅꯤꯌꯥ ꯍꯣꯏꯗꯣ ꯇꯨꯝꯃꯨꯔꯣ ꯍꯅꯨꯕ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯁꯣꯅꯤꯌꯥ ꯂꯥꯏꯛ ꯇꯧꯔꯝꯃꯨ ꯍꯥꯏꯔꯨꯏꯌꯦ ꯑꯣꯖꯥ ꯍꯥꯏꯌꯦ ꯏꯕꯦꯝꯆꯥꯅ ओके इबेमचा रेबिटा सोनिया पुनमक गुड नाइट उरसिको बाय बाय हयेंबुदि सुटि ओये संडे ओके हयें सुटि ओयदि इभिनिंग दा उनरसि वाई सानरसि को यारबाय इबेमचा दामगोल कॉल तौरक्के यागद्रो यारोय यारोय अई होजि एलबी दे लई अई होजि एलबी दे लई यारोय ब्लू सोनिया लाइक तौरमो ब्लू लाइक तौरमो इबेमचा उइरबो काका नचन अपंबी
ꯇꯧꯊꯣꯛꯆꯔꯒꯦ ꯒꯨꯗ ꯅꯥꯏꯠꯇꯤ ꯍꯥꯏꯔꯣꯏ ꯍꯥꯏꯔꯝꯃꯨ ꯀꯀꯥ ꯀꯔꯤ ꯍꯥꯏꯒꯦ ꯑꯩꯒꯤ ꯏꯆꯟ ꯅꯨꯡꯁꯤꯕꯤ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯦꯝꯆꯥ ꯂꯩꯔꯤꯕꯣ ꯍꯥꯏ ꯏꯕꯦꯝꯆꯥ ꯂꯩꯔꯤꯕꯣ ꯏꯕꯦꯝꯆꯥ ꯏꯕꯦꯝꯆꯥ 이뱀짜 레리보 ꯇꯥꯃꯪꯒꯣꯜꯗꯣ ꯆꯦꯛꯁꯜꯂꯒ ꯆꯦꯛꯅ ꯁꯦꯕꯟ ꯈꯥꯕꯅꯤ ꯐꯥꯗꯣꯛꯂꯒ ꯐꯥꯗꯤ ꯐꯔꯥ ꯁꯥꯕꯅꯤ ꯕ꯭ꯂꯨ ꯅꯪ ꯈꯪꯗ꯭ꯔꯣ ꯀꯥꯏ ꯋꯥꯎ 이뱀짜 레리보 ꯃꯤ ꯇꯥꯜꯂꯤꯕꯅꯤꯗꯨꯅ ꯑꯩꯗꯤ ꯊꯣꯛꯂꯦ ꯍꯌꯦꯡꯗꯒꯤꯗꯤ ꯄꯣꯊꯥꯔꯒꯦ ꯈꯜꯂꯦ ꯄꯣꯊꯥꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯅꯅꯥ ꯇꯠꯆꯅꯤ ꯑꯉꯥꯡ ꯅꯪ Kayna. Kailangan. ꯆꯨꯝꯅ ꯇꯨꯝꯃꯨꯅꯦ ꯃꯆꯥ ꯅꯪꯕꯣ Bago yung guys, hindi. Pero pag daytime. Kailangan. ꯀꯀꯥꯃꯤ ꯇꯥꯟꯗꯦꯀꯣ ꯔꯦꯕꯤꯇꯥꯅ ꯍꯥꯏꯔꯤꯁꯦ ꯈꯔ ꯈꯔ ꯆꯨꯝꯂꯦꯕꯣ ꯑꯣ ꯁꯞꯄꯣꯔꯠ ꯇꯧ ꯁꯞꯄꯣꯔꯠ ꯇꯧ ꯁꯞꯄꯣꯔꯠ ꯔꯦꯕꯤꯇꯥꯏ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯂꯨ ꯃꯉꯣꯟ ꯂꯥꯏ ꯊꯥꯂꯨꯅꯦ ꯑꯣꯀꯦ ꯏꯕꯦꯝꯆꯥ ꯇꯨꯝꯈ꯭ꯔꯦ ꯒꯨꯗ ꯅꯥꯏꯠ ꯕ꯭ꯂꯨ ꯒꯨꯗ ꯅꯥꯏꯠ ꯔꯦꯕꯤꯇꯥ ꯒꯨꯗ ꯅꯥꯏꯠ ꯑꯣꯜ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯀꯣ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯥꯡꯂꯦꯟꯅ ꯄꯨꯄꯨ ꯀꯩꯒꯤꯅꯣ ꯂꯥꯏꯚ ꯊꯥꯔꯤꯁꯤꯕꯣ ꯁꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯅ ꯊꯥꯔꯤꯕ ꯃꯇꯝ ꯂꯦꯜꯂꯤꯕ
ꯑꯩꯗꯤ ꯃꯉꯣꯟꯗ ꯍꯥꯏꯕ ꯋꯥꯁꯦ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯕ ꯂꯥꯟꯅ ꯈꯟꯕꯅꯤ ꯀꯀꯥꯅ ꯈꯟꯗꯦ ꯈꯟꯗꯦ ꯑꯣ ꯍꯥꯏ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯇꯨꯝꯃꯁꯤ ꯃꯌꯥꯝ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯌꯦꯡꯁꯨ ꯂꯥꯏꯠꯇꯤꯃꯥ ꯃꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕꯅꯤꯅꯀꯣ ꯉꯁꯤꯁꯨ ꯀꯨꯏꯅ ꯂꯩꯔꯣꯏꯒꯦ ꯃꯤꯠꯁꯨ ꯌꯥꯔꯛꯇ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯡꯂꯦꯟꯅ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯍꯥꯏ ꯊꯝꯃꯒꯦ ꯍꯥꯏꯔꯣ ꯇꯨꯝꯃꯒꯦ ꯍꯥꯏꯔꯣ ꯍꯥꯏꯕ ꯍꯣꯏ ꯂꯣꯏꯁꯤꯜꯂꯅꯤ ꯂꯥꯡꯂꯦꯟ ꯅꯣꯡ ꯇꯥꯗ꯭ꯔꯣ ꯄꯨꯄꯨ ꯅꯣꯡ ꯇꯥꯗꯦ ꯑꯣꯖꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯏꯕꯦꯝꯆꯥ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯊꯥꯕꯩ ꯋꯥꯁꯤꯗꯤ ꯑꯣꯛꯂꯦ ꯃꯤ ꯇꯥꯟꯕ ꯑꯦꯜꯕꯤ ꯑꯣꯏꯔꯝꯂꯦ ꯃꯌꯥꯝ ꯑꯩ ꯀꯅꯥ ꯇꯥꯟꯒꯦꯅꯦ ꯅꯪꯕꯣ ꯍꯥꯏꯌꯦ 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 ꯂꯥꯡꯂꯦꯟ ꯍꯥ ꯅꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯄꯨꯄꯨꯒꯤ ꯒꯨꯗ ꯅꯥꯏꯠ ꯈꯨꯍꯥꯏꯗꯨꯗꯤꯕ ꯍꯥꯏꯌꯦ ꯍꯥꯏ ꯂꯥꯡꯂꯦꯟ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯩꯒꯤ ꯏꯕꯦꯝꯆꯥ ꯄꯣꯊꯥꯈꯔꯦ ꯑꯩꯒꯤ ꯏꯕꯦꯝꯆꯥ ꯄꯣꯊꯥꯈꯔꯦ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯊꯝꯃꯒꯦ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯅꯥꯏꯠꯇ꯭ꯔꯒ ꯍꯌꯦꯡꯃꯨꯛ ꯎꯅꯁꯤ ꯑꯩꯒꯤ ꯆꯟꯗ꯭ꯔꯦꯕꯤꯇꯥ ꯑꯃꯁꯨꯡ ꯂꯥꯡꯂꯦꯟ ꯀꯣ ꯆꯤꯡꯉꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯃꯪꯒꯣꯜꯅ ꯇꯝꯅ ꯒꯨꯗ ꯅꯥꯏꯠ ꯄꯤꯖꯔꯤ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ